Ngasi phongkiba tongan-tonganba pausisingda yaukhiba pausing amadi social mediadagi lokhatraba pau khara update pijari ahanbada maru oiba pau Myanmar gi mafam khudingmakta militant group singa military army ga khuthaunabagi makha chatharakpada KK Park gi area pumnamak Myanmar gi junta army ga punna thabak tongminariba Brave Guerrilla Army na khudum changba ngamkre Arambai Tengol gi PRO Robin Mangang Khwarapong gi update ka loinana ITLF na former chief minister N Biren amasung NFSL gi mathakta siriba maral yumpham yaude wathok lanthok na thallaba MPSC gi anobo wathokta candidate singda ona tainaba question yenthorapodagi exam yeithokre anobo sarkar semnaba thorang toba oina BJP gi senior leader sing November tha sida Manipur da lakadori Kangpong gi lam ekar kuncha manga da tharamba popi sing yanthakre Assam da Chandel da gi myoi ani lupa crore manga point marfu manga gi draka konana fare Bangladesh da fundamentalist force gi activity hingalakpana India gi Northeast region da yamna section ningai oire hairi Dima House da leiba waterfall gi isingna chenthakibadagi mahiroi ama sire ani na thiba khangana lairi DI Tatana Thombada Sahi Taragi Nupa Macha Ama Laikhidre RSS ki isai saglubagi thijinnaba order thokre Fake call center hangbani haiba mioi chamaga 33 phabada naga kununga yaure Mali da Indian manga kidnap tokre India da attack chathanaba honaramba ISIS ki terrorist ahum phare KCP MC na Sangai Festival boycott tawbaga loinana November 14 da Kanglaipak sinba thungna general strike lauthokre irang asigi warusin puraknaba lambi yananaba task force ama semre Paul Santona Pijari Haujik Myanmar gi region sing amadi state singda tongan-tonganba militant group singa military army ga khut thongnarakpagi makha chatharakpada military army na surrender taw haina warning tawkraba matung phawbada PDF lanmi singna haujik phawba surrender tawdabagi maramna military army amadi PDF amadi militant group singi marakta akanba mongda khut thongnarakpagi makha chatharakpada KK Paki area pumnamak Myanmar gi military junta ga punna thabak tawminariba Brave Guerrilla Army na khudum chanba ngamkre makhatana PDF ki lanmising amadi mari leinaba militant group singda military army gi maikaidagi amuka hana surrender tawnaba aroiba warning su thakre Arambai Tengol gi PRO Robin Mangang Khwarapong gi update ta asumna hairi kuki haisidi sa oina panglei leiramba jani karimata khangba natte kanagumba kharana paisa khaiba drug yonba popi thaba tax loba machet tabagi wafam loina takpi bani adudagi hairakpani maduda kaksabi sariba singdu haujiksu maiteibu ngaihak leitana saksak thinba leptri haina asumna phongdokle Former Chief Minister N Biren gi mathakta Kuki Human Rights Organization amana thangalakiba audio taping leak gi matangda Indigenous Tribal Leaders Forum ITLF na Former Chief Minister N Biren amasung National Forensic Science Laboratory gi mathakta sirakliba maral sing adu yumpham yaude thawong adu akan mamongda condemn tawi haina People Alliance for Peace and Progress Manipur PAPPM na thadorokpa chirol asina hairi chirol asina makhata na hai N Biren gi lengak sasan matamda Singtam anigi marakta leiriba gap asi samjinnanaba sokthaba naidana honarambada natana chingi district singda chakhot thorang kaya amasu paikhatlamki loinana tungi mirolgi future bu kannaba amasung mamal yamlaba aikhoigi ecosystem sing asi kaihandana thamnabagi damak war on drugs ki khongthang kaya su paikhatlamki ain kaina popi thaba amasung reserve forest ki area singda khopchinbana singba mioi kharagi aina yadaba mongda chathaba chendal lambi singda threat kaya lakpadagi mahaki thabakta mathakta tongan-tonganba campaign kaya asi chatharakhibani audio taping leak ka mari leinana Supreme Court pikhiba National Forensic Science Laboratory gi scientific report adu audio gi evidence sing adu tempered tawraba matungda verification gi damak fit oidaba amani haina mayek sengna thamkhiba aduna hiram asigi matangda aroiba wafamni Manipur gi miyamna thoidok asiga mari leinana mathang manau naina thokliba thong sing asi ngasi phawba kawba leite haukiba chahi lising ani kulhumdoi gi May 3 dagi thoklakhiba hingsa gi thong sing asi armed militant singna back tawba kuki be amana chathakibani ITLF hairiba organization asi militant singi interest da thabak tawba front group amani haibagi report kaya su lairi hairiba group asina human rights violence amasung justice ki tamakta sabsana leptuna thabak tawba laite maram aduna ITLF na aranba information campaign tawbagi thaba asi khudakta lepkodabani hairi
Wathok Lanthok Ngaihak Leitana Thokpada Maming Leiraba Manipur Public Service Commission MPSC na Loba Manipur Civil Service Combined Competitive Mains Examination Lisingani Kunithoi Amukasu Wathok Ama Thorakle Candidate Pumnamak Ayuki Pung Mapal Tarakpada Exam Holder Pamlaba Matungda Yen Thorakpa Question Adu Nungthilgi Matamda Pangthokadaba Subject Question Oiramki General Studies Paper 3 Haina Yen Thorakliba Question Aduda Tharaga Wahangse Adudana Nungthilgi Matamda Thokpa General Studies Paper number 4 oiramki maduna maram oiraga candidate singda charangnaba thoraki charangnaba aduna maram oiraga exam pangthokpa yakide pung ama makhai rom chanaina duna leiruraba matungda exam adu yaithokle haina pau pinaraki hairi mapal lamdagi exam asi thananaba sel tingna manipurda thokna rakhiba imphal dagi exam thaba ngamdaba singi guwahati da exam center piraga thaliba candidate singda ngasigi thodo aduna yamna nungai hankhidre anoba matam ama leblakpada atai exam mayam thanagadaba leibana candidate kaya yauribana mama mapa oibasingna MPSC bu lokhatpa yadana chairakre marak asida MPS ki controller of examinations KH Lalmani Singhna thokiba chirol amagi matungina General Studies Paper 3 amasung General Studies Paper 4 gi exam November 15 da pangthoklagani hairi soikiba aduna thogankiba khudong chadaba sing adugi damakta nungaitaba phongdokli hairakli State asida BJP na lusingba anokba lengak ama semnabagi thorang tawba oina BJP gi North East in charge Samit Badra amasung BJP gi National General Secretary BL Santos mathang chayolda Imphal da laklaba yai haina News 18 gi report na phongdokli report asigi matung ina state asida anokba lengak ama sembaga mari leinana former Chief Minister N Birena lusingba MLA kunmanga gi team amana Delhi da station tawduna Samit Badra amasung BL Santos ka unaduna taksinba laikrabani loinana Lujingbasing asigi maikaidagisu central leadersingda ningthina convince tawduna Manipurda popular government ama athubada lingnaba honagani haibagi thajaba adu pirakhibani loinana Bihar gi election mamangda BJP gi National General Secretary Organization BL Santos masamak Manipurda laknaba thorang tawrongkhibani adubu election asina maram oiraga matam khara chonthakibani Chief Minister N Birena February 4 da resign tawkraba matungda February 12 dagi hauna state asida suspended animation thamduna lakibani loinana hariba matam asi matang chahigi February 13 da loigadabani adubu matam aduda state asida BJP na lusingba popular government ama lakpa yabagi oithokpa yana leirabasu hauzik phawbagi oina Chief Minister post asigi damakta anoba lusingba ama khanba ngamdri masigi matangda BJP gi North East in charge Samit Patra amasung legislature singi marakta kayarak hana wari sanakarbasu laikre banba yabadi kairau kendra gi MLA Rameshwarna tha asigi manungda popular government ama semnaba honadrabadi speaker Satya Bratabu leader oina khanduna sarkar semnaba claim tawragani haina phongdokpa laikre Security force na lamdam asida popi pambi sing pak sana manghan tahan maba lokolakpa thorangi manung channa tha asida tongan mafam anida chathakiba operation da Kangpokpi district ki Songlun village yauna Longjol amasung Wafong area da lam acre 35 da tharamba popi pambi sing pak sana yanthatuna makhan tahan kare police ki pauna hai iroi loiba oina Kangpokpi district ki manung chanba Songnung village amasung masige thangnana leriba Langjol amasung Wafong area da chathakiba operation aduda lam acre 5 da tharamkhiba popi pambising yanthatuna manghanki loinana popi pambising adu thabada sijinaba polamsing thamba amasung makhoigi lekham chafam oiba khangpoksang kaya amasu sidoktuna manghanki red aduda MT cartridge Nepal harbek ahum amasung Popi maru khara phangba ngamki hairi security na popi pambi sing mangan tahan naba chathakiba operation asida miyamna mapung phana corporation PBU hairi haukiba November 2 da hariba khul asimakta da Nasa Mukta Bharat Abhiyan gi saruk ama oina lam acre 30 da tharamba popi pambi sing yanthatuna mangankre operation aduda farm hurt ani yauna atai polam kaya mangan takhan kre loinana mai chaklaba gypsy ani amasu mafam adudagi phangba ngamki hairi atopa amana Directorate of Revenue Intelligence na Assam Rifles ka loinana Assam gi Kasar district ki Sonabari ghat ta leiba
mafamda operation chathabada Chandel gi myoy ani market ta lupa crore manga point marifu manga gi value oigadaba yamlaba drug singa konana fare pawasina makhatana hai Chandel da gi myoy ani asina yamna singna ningai oiba mongda gari ama tongduna chatlingai da combined force ki kangbu aduna Sona Berigat Mayada Khamduna Sek Tobada Gari Aduda Tongan ba Soap Case Hompu Marida Yamlaba Heroin Sing Adu Puduna Chalambadagi Pagat Kibane Chandel District Asi Indo Myanmar Border Gi Area da Laibada Natana Singi Kudong Tibe Yaba Mapam Kaya Laibana Mapam Asi Drug Trafficking Gi Kwaidagi Maru Mapam Amasu Oiri India ga lona riba Bangladesh ta hauzik fundamental force singi activity hengalakpana maram oiraga lebak asigi north east region amasung China ga lona riba jaga singda mekup nahum singna yamna sectionna leiba mathau tai haina former chief of eastern command lieutenant general RP Kalita na phongdokre mahangna makhata na hai Bangladesh ki Yunus na lusingba interim government asi Pakistan ga hena nakshin narakpaga loinana lebak aduda fundamental element singi activity yamna kanna hengalakli hariba group sing asina India gi strategic amasung international security gi interest ta maru oina Bangladesh ka lona riba north east state singi border da akiba kaya pirakli India na northern frontier da sem sariba kaya gi matang da palladuna retired lieutenant general Kalikana makhatana hai India amasung China lebak anina border gi area da military amasung logistical infrastructure leptana develop tobagi changsu hengalakli lebak ani gi oina border area singda helipad amasung airfield na singbasing semgatuna logistic facilities fagathanaba leptana khonari masiga loinana border region da infrastructure amasung connectivity asi remote area singda mapung phana yohannaba advance oiba mongda semgat sagatpagi thabak chathari Arunachal Pradesh Sikkim amasung Uttarakhand yauna Indiana border gi area da military gi oiba thorang kaya paikhatlibasi hanadagi hena mapung phana phagatlabassu north east frontier da Bangladesh amasung China na pirakliba akiba kaya asi thengnanaba mapung phana sem sabagi tangai fadaba leiri haiki marak asida Bangladesh amasung Pakistan ani gi mari asi hanadagi hena sesinnaba hengalakli Bangladesh da Prime Minister Sheikh Hasina na palingai matamda Bangladesh amasung Pakistan lebak ani gi marakta yamna muknaba Thibam amada leiramkibadu Yunus na lusingba interim government asi lakpadagi lebak ani gi mari asi level khudingmak yamna section narakli Bangladesh citizen singna Pakistan da chatke haiba tarabadi pung kunmari gi manungda visa issue tawi amaromda Bangladesh amasung Pakistan lebak ani gi mari asi hena nakshin narakpagi kudong chaba lauraga Bangladesh ta India gi mayokta leiba radical Islamic group kaya amasu phongna operate towa horakle Yamna laibak tibat amadi thamoi sokningai oiba thodok amada National Institute of Technology NIT gi koiba chatpa mahiroi singi maraktagi mahiroi ahum isingna senthagibadagi mahiroi ama asi baksang oina phangba ngamkre mahiroi anina hojik phawba thiba khangdana leiriba mahiroi sing adu SDRF yauna mari leinaba singna akanba mongda isingda senthagiba mahiroi ani gi hakchang thibagi tabak hojik yamna kanna chathari paw asina hai laibak thiba thodok asi ngarang nungthil pung ani rom taba Assam ki Dima Hasao district ki manung channa leiba Haran Ganjau village da leiba Bolsol waterfall ising chaibi da thokibane ngarang mafam aduda National Institute of Technology NIT gi silchar gi mahiroi sing koiba lakhi maduda mahiroi nupa macha ama waterfall dagi chentharakpa akanba ireina chenthakibadagi atopa mahiroi na kannaba honabada makoi ahumak isingna chenthakibani hairi thodok adu thokraba matungda SDRF local gi miam fire service amadi mari lenaba singna tiba humbagi thabak chathaki adubu garang nungthil pung mari rom taba matamda isingna chenthakiba aduda yaukiba Uttar Pradesh tagi Charbikrita Singh Koba Masagi Sahi Kun Romta Suraba Mahiroi Amagi Haksang Sina Phangba Ngamle Hairi NIT Silchargi Dean of Students Welfare HS Dharna Phongdokibada Thodok adu thoklai haibagi paw phangbadagi mahiroi sing adugi official sing thodok thokpham aduda chatuna yengsinkibaga loinana official kya amasu mafam aduda haujiksu leiri thiba khangdana leiriba mahiroi ani adudi Bihar dagi Radhika Sai Trampan Uttar Pradesh dagi
Sohad Rai Sahi Kun Kawi Hari, Additional Superintendent of Police Crime, Dima Hasau District Ki Puriba, Farooq Ahmad na Pondo Kibada, Tiba Kangdana Ladiba Mahirui Aniki Haksang, Pangnaba Mari Lenaba Singna Mapam Kayada, Tiba Humbagi Tabak left and Satari, Taldo Asiga Mari Lenana case Amasu Lokat Lehari. Ngasi ayo pung 12 rom taba duwaida Thaubalndagi Yaripok chatpa lambigi Thaubal Khetri Laikai Chanambam Golaida dukan gi pochai puraga lakpa DI Tata amana thombada chahi 10 khakta ngairiba nupa macha ama laikhidraba angang adu Thaubal Khetri Laikai dagi Waikhom Sasi Nandagi machanupa Bibaral ngamba chahi 10 kawi Police dagi phangba pawgi matung ina thaudo adu Thauban rom dagi Yaripok tamna pochai puraga lakpa DI Tata number MN03D 3332 na khanghaudana lambigi mataida leptuna leriba angang adu thomlaga drainda tasinba ni hari DI Tata aduna drainda tasinba aduda angang adu nansin khiduna manak Leramba Miamga Gari Makadagi Angang Adu Chatlaga Thobal District Hospital the Pukatki Adubu Hospital Yobudadi Doctor na Angang Adu Hana Laikidre Haina Kangalaki Hari Thodo Sigi Matanga Thobal Police na case ama Lokatuna Zenaba Gari Amasung driver Fare Aduga Asiba Haksang Post Mortem Damak Zenimsta Thamkre Handakta Nongna Sakangkiba Bande Bharat Express Train Manungda Thokiba School gi Angang Singna RSS ki Isai Sakibaga Mari Lenana Kerala Lengangna Hiramasi gi Matangda Thijinnaba Odo Thokre Nongna Lamthakiba Bande Bharat Express Train Adu Kerala gi Ernakulam dagi Bengaluru Phawba Chenba Train Amani Hari Hiramasi gi Matangda Kerala gi General Education Minister V Sivakutina State Adugi Director of Public Instruction gi Director da Ajinduna report ama paikhatnaba minister da khanganki minister gi loisangna thokpa churol amana hai Hiramasi lengangna lumna amadi luna lobuga loinana constitution gi principle singda singnabani maram aduna director na khudakda thijinduna report lankalakadabani thoram adugi matangda ahoba laikibra haiba thijinduna matik chaba thabaksu lokolkadabani nakal amaromda petroleum natural gas and tourism gi Union Minister of State Soren Gopi gi matung ina school gi mahirui singna achenba Bande Bharat Express Train Manungda RSS ki isai sakiba aduda akaiba leite haiduna sakiba isai adu extremist singi isai di natte hainasu phongdoklakli Maharashtra ki Aura Gangabata Hangbani Haiba Fe Call Center Amada Maharashtra Police na Red Chathabada Mioy Chamaga Tratret Fare Madugi Manungda Kunmanga di Nagaland dagi Oiramle Nagaland Post na report tawbagi matung ina Maharashtra Police na Nagamasa Kunmanga yauna Mioy Kaya Fare Haibadu Maharashtra Police ka paw phawnaraba matungda confirm tawba ngamkhre Aura Gangabat ki Setco Police Station ke manung chanba mafam amada hangba Fake Call Center adu October 18 da Police na Red Chathagibani Farba Mioy sing adu court putoklaba matung remand loktaduna lakli makhatana November 10 da bail hearing chataragani hairi police dagi phongba pawge matung ina call center adugi victim oiraba miyoi singi manungda naga masa sing adusu amani makoigi state ta thabak phangdabana maram oiraga call center aduda thabak tawba lakhibani hainasu machin hangbada phongdoraki hairi naga student union Pune amasung naga student union Mumbai na thodo asiga mari lainana chirol ama thoktuna yaningdaba phongdorali mahiroi lupsing adugi matung ina Faraba sing adugi manungda kunmanga na naga machani miyosing adu sahi 18 dagi kunmapul fawgi manungda leiba singni thodo adugi matangda makoigi imung manunggi miyosingda paw khangankre mari mata miyosing yaurabadi mari leinaba police station ga paw phawnagadabani hairi loinana mahiroi lupsing aduda paw phoroknabasu khangalagli police ki paw matungina sasinaba call center aduda thabak tawba miyosing aduda authority ni haibana singbasing thagi talap oina lupa lising kunmanga dagi kuntra phawba pi maduda natana US dollar ahum incentive oina supi hairi Malida electrification project ki thabak tawba India macha manga khulai paiba singna kidnap tokre West Africa gi lebak asida jihadist singi ihau kankhalakpaga loinana security gi phibam sokchilakpagi mayek laraba khudam ama oina company amada thabak tawba India macha sing adu khulai paiba singna kidnap tawkhibani hairi hauji phawbagi oina karamba kanglupna miyoi sing adu kidnap tawribano haiba claim tawrokpa amata leitri kumja lisingani kun amasung kumjani
ꯀꯨꯝꯖꯥ 2023ꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯀꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯥꯂꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯀꯌꯥ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯔꯛꯄꯒꯤ ꯄꯥꯎ ꯐꯪꯂꯤ ꯑꯜ ꯀꯥꯏꯗꯥ ꯑꯃꯗꯤ ꯑꯇꯩ ꯖꯤꯍꯥꯗꯤꯁ ꯒ꯭ꯔꯨꯞꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄꯒꯤ ꯄꯥꯎ ꯇꯣꯏꯅ ꯇꯥꯕ ꯐꯪꯂꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯟꯗꯤꯌꯥꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯕ ISSIꯒꯤ ꯇꯦꯔꯣꯔꯤꯁ 3 ꯐꯥꯔꯦ ꯒꯨꯖꯔꯥꯠꯀꯤ ꯑꯦꯟꯇꯤ ꯇꯦꯔꯣरिꯖꯝꯒꯤ ꯁ꯭ꯀ꯭ꯋꯥꯗ ATSꯅ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯔꯥꯛ ꯑꯦꯟ ꯁꯤꯔꯤꯌꯥ ISISꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯔꯣꯔꯤꯁ 3 ꯐꯥꯕ ꯉꯝꯈ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯃꯤ ꯍꯥꯏꯅ ATSꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯒꯨꯖꯔꯥꯠꯇ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯕꯒꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯏꯁꯂꯥꯃꯤꯛ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯒꯨꯖꯔꯥꯠꯇ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯃꯥꯡꯗꯁꯨ ATSꯅ ꯑꯜ ꯀꯥꯏꯗꯥꯒꯤ ꯃꯦꯝꯕꯔ 3 ꯐꯥꯕ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 17 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜ KCP MC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯩꯈꯣꯝꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯅ꯭ꯌꯨꯁ ꯑꯦꯟड ꯃꯤꯗꯤꯌꯥ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯀꯔꯤꯒꯨꯝꯕ KCP MCꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯉꯛ ꯀꯟꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯒꯚꯔꯟꯃꯦꯟꯠꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯀꯌꯥꯗꯒꯤ ꯄꯥꯔꯇꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯪꯂꯩ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯅꯣꯂꯨꯛꯅ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯪ ꯇꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯅꯅꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯨꯅꯥꯏꯇꯦꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯣꯔꯝ ꯑꯣꯐ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯅ ꯗꯦꯗꯤꯀꯦꯇꯦꯗ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯄ꯭ꯔꯦꯁꯕꯦꯇꯔꯤꯌꯥꯟ ꯆꯔꯆ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯐꯣꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯒꯅꯤ UCIF NEIꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯦꯂꯦꯛꯁ ꯕ꯭ꯔꯣꯛꯁꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍꯥꯏ ꯅꯧꯅ ꯁꯦꯝꯂꯕ ꯇꯥꯛꯁ ꯐꯣꯔꯁ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯐꯪꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯦꯇꯥꯁꯤꯡ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯚꯦꯔꯤꯐꯥꯏ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯊꯥ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯔꯒꯅꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕ ꯃꯔꯨꯑꯣꯏꯅ ꯂꯝ ꯑꯃꯁꯨꯡ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯉꯥꯛꯁꯦꯟꯕꯒ ꯂꯣꯏꯅꯅ ꯂꯝ ꯈꯣꯠꯆꯤꯟꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡꯗꯒꯤ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯈꯨꯗꯛꯇ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯅꯤꯡꯊꯝ ꯊꯥ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯆꯪꯖꯐꯝ ꯁꯥꯒꯗꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯕ ꯆꯤꯟꯖꯥꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯅꯤꯡꯊꯝ ꯊꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯄꯤꯒꯗꯕꯅꯤ ꯁꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯅꯤꯡꯇꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯀꯨꯞꯅ ꯈꯟꯅꯈꯤ ꯆꯞ ꯆꯥꯕ ꯊꯧꯁꯤꯜ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯑꯃꯁꯨꯡ ꯊꯥꯖꯅꯕ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯂꯧꯈꯠꯆꯔꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯔꯛꯂꯒꯅꯨ ꯏꯟꯗꯤꯌꯥꯅ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯏꯔꯛꯄ ꯆꯍꯤ 89 ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯤꯡ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯁꯥꯅ ꯁꯦꯝꯖꯗꯨꯅ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯨꯆꯨꯒꯤ ꯈꯦꯠꯅꯕ ꯂꯩꯍꯟꯗꯅ ꯊꯣꯡ ꯃꯥꯟꯅꯅ
ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯉꯝꯅꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 67 ꯑꯁꯤꯗ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯄꯊꯥꯞꯁꯤꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯃꯤꯠꯌꯦꯡꯅ ꯐꯖꯕ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥꯠ ꯑꯄꯥꯅ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯅꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯁꯤꯡꯀꯛꯁꯤꯡ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯛꯇꯕꯒꯤ ꯍꯧꯈꯤꯕ ꯆꯍꯤ 67 ꯑꯁꯤꯒꯤ ꯃꯅꯨꯡꯗ 104रक ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯍꯥꯟꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯉꯥꯛꯇ ꯃꯥꯌꯣꯛꯅꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯆꯠꯅ ꯄꯊꯥꯞ ꯁꯦꯝꯈꯤꯕ ꯃꯇꯝ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯂꯩꯖꯔꯝꯕ 1997ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯃꯔꯖ ꯑꯦꯒ꯭ꯔꯤꯃꯦꯟꯠꯅꯤ ꯍꯥꯏꯅ ꯁꯨꯞꯅꯝꯒꯤ ꯌꯥꯅ ꯆꯦꯔꯣꯜ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈꯤꯕꯒꯤ ꯁꯥꯡꯂꯕ ꯏꯇꯤꯍꯥꯁ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯆꯍꯤ 67 ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯕ ꯉꯝꯗꯕꯒꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯁꯣꯊꯗꯨꯅ ꯃꯤꯃꯥꯟꯅꯕ ꯉꯝꯗꯕꯒꯤ ꯃꯤꯔꯛ ꯃꯤꯆꯟ ꯊꯤ ꯑꯣꯏꯅ ꯈꯥꯡꯂꯤ ꯍꯥꯏꯕ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯊꯣꯏꯗꯣꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯡꯉꯝ ꯐꯪꯉꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯑꯋꯥꯡꯕ ꯌꯨꯝ ꯀꯩ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯔꯒ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ ꯃꯍꯩ ꯃꯁꯤꯡ ꯁꯟꯗꯣꯛꯄꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯟꯅꯖꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯁꯛ ꯊꯣꯛꯅ ꯂꯩꯇ꯭ꯔꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯅꯝ ꯆꯠꯊꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯅꯕꯒꯤ ꯁꯟꯗꯣꯛꯄ एजुकेशन मौंग अदुदगी पुंहोंग होंदोकपा ngamdri mai ising lambi thong karamba phibamda leiribage haibadu pumnamakna khangnariba asini malemgi honglagliba yawolda globalization gi safuna hingchabagi saktam loduna humjillaklibasi mayoknaba ngamnaba masak thokpa kari thawangsing lakhutkadage haibadusu hanna yengsinbagi tangai phadaba leirabani india gi lengak lona lebak asigi unity integrity ngaktuna tongan tonganba kanglop phurup singi marakta nungsi chanana leminaba haiba wafam ama pandam leibanina marak bak manungi oiba problem mayam leiribasi kokhanba ngamnaba political dialogue ki maru oiba hengalaklibani haiba yai kanglop phurup pumnamak konsinba ngamba anoba lengak lon semba haiba asina wathok pumnamaki orosin puraknabagi ahangba adu mentionbada mateng oigani thajai lengak lonchu 104 hanna semdokpa yaba india gi democratic oiba khongtang asina pamliba pandam sing phangnanaba honabada anoba lengak lon sembada luna thokloi haujik manipur da thokliba chahi ani tha mari suraklaba irang asigi waroisin ama purakpa ngamdana miyamgi lucingbani haina leiriba lucingba sabasing asina miyamgi apamba tawaningba amadi makhoina lawgadaba thodang adu pangthokpa ngamdana leiri ngaihak ki oiba firep amadi pham munabagi lalongda pungning changduna leinari irang asina makhoigi imung manung amadi macha masu sokdraga loire haibagi phibamda maman yamlaba miyamgi punsibu sanapokun khaliba asi nongmadi miyamgi ihau lakpa matamda chenduna hingba ngamgadoribara haiba adu khanthaba chungani chahi lising kayagi puwari lejariba lamdam asida leiriba thongna paraba laioi kraba ipa ipu singi chada naudani haibasi kaudaba phai miyamgi lusingba oirabadi lusingba amagi lokpham thokpa thodang adu loduna iramdam asi kannanaba honagadabani longmi oigadaba mina longmi gi sinphamda adumak leibiu thikada hainaba mina thikadar oina adumuk leisi driver gi sinpham paiba singna driver oina adum gari thobiyu sinpham onarabadi lebak kunai tangdu leitabo fangloi kangkhong chaiba tabani ngasimak lamdam asida president rule thamliba asi matik chadaba lucingba saba singna lengak paiba hairaktabadagini haibasi chenba yararoidaba wafam amani lucingbadi oiningba aduga lusingba amana chengadaba matik mayai adudi yaudaba powerdi pairaga mafam matam chana sijinnaba haitaba matik chadaba lucingba saba singna miyamgini haiba wakhal aduna tautharaga leiringai masagida khanbadagi oirakhiba ngaktani miyamgi lusingba oiraga matik chadrabadi lebak adu malemgi chawkhat lamjelda yawba ngambadi lairadana maning handuna leikha tarakpa tabani miyamgi lusingba oige khalabadi matik chaba miyoising khanbiyu lebak kangkhong chainaba matik chadaba lusingba sing amuk hana thokpiraklaganu chahi lising kayagi puwari ge sagonaduna lakraba ima lebak kidamak thawaina pontha piramlaga laioi khraba
Ipa ipusinggi senglaba liklamda thokliba irang asina ngasigi matik chadraba lusingbasingna amuba kali taisinbagum thokle aikogi thongna faraba lai oikraba ipa ipusinggi charon suroni haibasi matam chupada ningsingminasi aikogi lam inchi ama fawba mangba yaroi ngasigi mirol asina lai oikraba ipa ipusingna thambiramba aikogi lamkhai puwari amasung ningtamba ngakadabani aikoi punna thongna phana leminaba matam adu yore